Technopol Police na malemgi kaithilda lupa crore mari lakoni thoi lising kun oigadaba brown sugar nupa amadagi fagat kre. Soap case yangkhaida lotuna purakiba brown sugar ni haina chingnaba polam sing adu kg ani ga gram chama ga taramathoi lumi hari. Police report ki matungina Technopol Police Station manaktagi ngarang fagat kiba angauba machugi bolero registration number MN02G1670 da drug sing adu purakiba nupa adu di More Police Station ki manung chana leiba Tongjang village tagi Zangmin Baite Jehi Kunmari Apokpa Lekidraba Tingko Sai Baite Kawi. Technopol Police Station da case ama register tawkre makha tana thisinbagi thabak kanna chathari. Haukiba numit kharani gi mamangda thawalda thokiba tahaidaba nupi angangda chathakiba miyot minegi thodok amabu kanna yaningdaba phongdokladuna thawbalda masinyamlaba ima iben mama oibising nupi amadi mahiroi lising kayana nupi de chathaba crime khudakta lepkadabani haiba kholawga loinana miyamgi khongchat ama chatkre. Women in Governance Wing Thawalna Childline Thawbal amasung Kakching Bachpan Bachao Andolan New Delhi IRDSO Wangjing RVS Wangjing Ningol Club Hairok amadi tongan ba school singa kuchamna Sinba mass rally on gender-based violence adu Khangabok ki Basu ground dagi hauraga Imphal More lambi paringda laglaga Thawbal Kaithil fawba chatki. Ngarangi khongchat adu na Thawbal Kaithil yauraba matungda amuk halaktuna Thawbal Mera ground da ensure women and children's peace and security haiba hiramda consultative meeting amasu pangthokki. Mifam aduda Women in Governance ki convener Nonibala Narengbam Childline Bishnupur ki director L Bishak program officer state child protection unit na resource person oina wangangki. Himachal Pradesh ki Chamba district ta landslide thokpana maram oiraga yum ningkhairak padagi miyoi ahum sikhre. Thokdok adu ngasi ayuk pung mari makhai taba aduaida Chamba district ki manung channa leiba banet khunda thokhibani. Haukiba nongmani asida Himachal Pradesh ki mafam mayambada nong kanna chubadagi landslide amadi ising ichaw gi thokdok kaya Mandi district, Simla, Dharamsala, Solan district ki mafam kaya da report tawragli. Amaromda Himachal Pradesh ki disaster management department na August ki tang kun manga fawba nong chugani amadi landslide kaya thoklaba yai haina warning shu tawragli. Russia lengakna hana Soviet Union leringai da piramba mana Mother Heroine Award amuk hanna piragani haikre. Award asi Russian nupi macha tara popa singda pigadori. Media reports ki matung inna COVID-19 pandemic amadi Russia na Ukraine da lan taba haukraba matung Russia gi missing yamna hantarakpa asi yenglaga award asi amuk nongna pinaba lauthokhibani. Russia gi President Vladimir Putin na khudik pikiba order adu ki matung inna Mother Heroine Award asi Russian nupi macha tara popa amadi angang sing adubu Russian citizen oina yokpa ngamba Russian ruble million amanatraga Indian currency de lupa lakh tara humdi khara henba pigadori. Award asi pina bagi dama Russian mama amana macha tara mak matik chaba healthcare piba lairik laisu tamhanba amadi angang tara maki physical spiritual amadi moral development piba mathau tai. Mana asi fangna bagi dama machin manaw tara mak loinamak tek takai de himbasu mathau tai haina hairi. Adubu kariguma machin manaw tara gi manungda amanatraga amadagi henba military official natraga civil service manungda amadi terrorist attack de kitaba yaurabadi mama adu award adu adum phangani haina hairi. India da COVID-19 gi apunba active case lakama lising ama chamaga humbutaruk leiri. Haukiba pungut mari da COVID-19 gi anawa active case lising tara humdoi chaniga humbudrani thoi report tawaki. Miyoi lising tara humdoi ga chamapan na COVID-19 de gi fagat khre aduga miyoi kuntra ga taruk na lekidre. Masi tharga leba asida COVID-19 na maram oiraga lekidabagi apunba masing lakh manga lising kuntaret chaniga maripumapan sukre. India da COVID-19 ki vaccine dose apunba crore chaniga sumnegi mapan lakh nipugi mathakda kapthokre. Tarurak suba bumper housey tara mga suba Manipur State League ki team ama oina saruk yagadawriba nako nambul mapana fund drive oina sinjariba bumper housey draw asida miyam na ticket amamam kakpiduna isagi laibak yengbiho ticket ki mama lupa lishing mga houseful lupa lakh tara housey pangthokadaba numit August kungamathoi numidang wairam pung taruk mafam YLL Club Pishum Ningom Leirag Imphal Paujin Jariba Nambul Mapan Athletic and Cultural Organization NACO